Hi ma'am, ngasi di KHONGJOM day numini. Aduna athawbugi mafamda lei katluge na isu KHONGJOM War Memorial Complex da chacharui. Madugi block macha amtang mayam da khudol tamjari. Mi yam chille adukim dik chille Manipur da leba mi ayamana chitharam dau mande ngasi di changbado jam yam oyarme adu manung da ke kamai tarumge do mayam du charke yaubuga mi khuyam ni da hai Athawba ngasi nanggi numina lakpada pukning ani longda ngamjaba leirang kharada
ꯅꯪꯒꯤ ꯅꯈꯨꯌꯥꯗ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯆꯔꯤ ꯂꯛꯅꯕ ꯂꯩꯇꯅ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯅꯪꯅ ꯄꯤꯔꯝꯕ ꯊꯧꯅꯥ ꯅꯪꯅ ꯉꯥꯛꯂꯝꯕ ꯂꯩꯕꯥꯛ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯅꯪꯗꯤ ꯑꯊꯣꯏꯕꯅꯤ ꯑꯊꯣꯏꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯅꯪꯕꯨ ꯀꯥꯎꯗꯕ ꯃꯇꯝ ꯄꯨꯝꯕꯗ ꯑꯣꯏꯔꯁꯅꯨ ngasi khongjom numina lakpada athauba nanggi mingchatti mapal naidana atya pangna wangbu oirasana ima leibakna yaifare leihoroko asingba titra oiduna khongjom turel nangdi chatlage ko mathangi kumona lakpada nangi nakada mu athaubo mabu ningsingduna khuramba lake ko ngasi gidi chatlage mu leihoroko he khongjom